Bablu Loitongbanbu anti Meitai Oi Haijinuna Loisanabu Honavada Sakti Bible Khut Yaurabra Haiba Wahang Kaya Tokpa Horagwe. Bablu Loitongbang Kanano Sakti Bible Kanana Mahapu Loisaning Bagi Haibase Achoba Wahang Oratuna Lup Taraga Taruknasu Hang Bahoragi. Tonga Lup Taraga Tarukna Sahi Toduna Tadoropo Cheron Amada Bablu Loitongbagi Matanga Pongtropo Wapamsing Taminasi. Lal Hobagi Irang Arm conflict label lamdam oibana 1980 gi anganba saruktagi iramdam Manipur thoganingdaba thodok kya leptan tholaki apaspagi marumda lamdam sigi maman yamlaba naha kya gi punsi bikamnaki isal ise kya gi ijat temsingnaki matanduda Manipur miyamgi hingbagi hak phangnabgidamakta Bablu Loitongbamna akiba leitana chongthortuna malengi miyamda Armed Forces Special Power Act ki tamthiba macha Segakaina Kanganki. Armed Forces Special Powers Act Afaspabu Kulai Wena Sizinatuna Lalhoba Namtanabgi Mingda Landamsigi Miyamda India gi Lalmi Singna Chatharakiba Miot Mine Mihat Mipunching United Nations Human Rights Council UNHRC da Pukatuna Kanganki. Chahi Simakta su July gi Tang Taraga Mangada United Nations Human Rights Committee da extrajudicial killings amadi apaspagi miot minai amadi lamdamsigi miyamna phangpham thokpa human rights kidamak wangangki lasisu lepa leitana pukhatuna UN gi tongan human rights group sing amadi committee singda wangangle Bablu Loitongbang kanano mahapu namthanaba honariba se sakti paiba myosing yaurabra haiba wahang halakpada natana wafam thanoliba lupsing adudi Maheroi Loop ama yauna apunba Manipur kanba ima Loop All Manipur Women Social Reformation and Development Samas Nupi Samas All Manipur Tammi Chingmi apunba Nupi Loop Tammi Chingmi Nopok Lenga apunba Nupi Loop Nongchup Imphal Palem ima apunba Nupi Loop Bisnupur Thawal District United Women Development Organization Thawal ima Manipuri Chanura Leisem Maru Machalema Ireipak Inat Chanura Loichenlon Ichal Extrajudicial Education Victim Families Association Manipur United People's Front UPF National Identity Protection Council NIPCO Manipur Peace and Integrity Council MAPI Council Coalition Against Drugs and Alcohol KADA Amadi All Manipur Progressive Farmers Association General Aduda Makhatana Bablugi Matana Pondor Libo Wafam Singdi Security Force na Chatakiba Fact Encounter the Hatpi Krabalamdam Sigi Mioi Lisingamaga Chamangaga Kungani Pangi case India gi Supreme Court Thangatuna Justice Purukna Honari case se Makhatana the Mukchathari Mahaki Hona Jamal Amadi Miyangi Iho Wasidagi Amnesty International na Chingba UN gi Loop Singi Miyeng Changatuna Matamduda No Makandra Lanmi Singna Mihat Nipun Torambadu Lefhan Banganki Masina Maram Oiduna India si Malengi Mangda Human Rights Kungongnaba Leipak Amani Habasa Mayak Sena Kangnaduna India gi Mai Fidu Kuman Kibani Amarumdana Nisa Drugs na Sadhalak Labalandam Masida Drug Tenanaba Changchilak Pakungjangda Kanakana Tamoising Hod Bikibagi Habsi Manipur Miyamna Kangnaraba Drug Lord Lukhosai Zogi case Kanana Mahapu Thaduknaba Kana Hona Bikibagi Lenga Osigi Masak Naba Mioi Kana Chenakibagi Habasa Aikogi Miyamna Suktuna Koktok Piramloi Judiciary Amadi Executive Supai Pairaba Lenga Asina Lukhosai Zogu Namduna Equit Tahanduna Thadok Kraban Matungdasu Lenga Asina Higher Court Appeal Chatlu Yadabadagi Bablu Amasung Mahaki Kangbuna Supreme Court case file toki Masichu case Chathari Bablu na Landam Sigi Miyangi Hak Kidamak Hotnaba Leptri Fact Encounter Amadi Draki Mayokta Achoba Thodang Loriba Bablu Loitongbamda Atamnana Attack Toriba se Fact Encounter Amadi Drakpu Nakoinana Sogatpani Haina Low Dubagi Maram Labra Natraga Bablu na Manipugi Miyangi Namaka Tokuna Changshilagriba Thabaksing Asina India Lenak Amadi Kana Gumba Sakti Paiba Singi Tamoida Tasona Tinbagum Thokpa Labra Panamangsi Yingbiraga Then Yotaraga Amuktang Kanbio Bablu Lutongba Masi Anti Metei Oivara Miakia Mon Hariba Myanmar Nupiasi Burmese Buddhist Kuki Sunate Karen Frufni Norway citizen Oiravini Mahagasi 2022 gi August Mapanda Assam Rifles na Kudeng Thavidagi Fabani Assam Rifles na Haibagi Matung ina Nupiasi 2019 gi Megi Tangkun Gamarida India da Lakpani
माबु फाबा मतमदुदा मागी इंडियादा लेबा याबगी विसा मतम हेंदोकले हाइबनी मतुंगदा मोरे पुलिस ता सिनाबनी महाक ngasisu sajiwa jail gi foreigner detention center da leidi o yoroppada manipur legal services authority na baragi claim seeker singi legal aid pinaba impanel toraba hra gi lawyer singna honaduna bail phangkhibani masagi matungda magi trial togadaba leibana nupi singi oiba home amata thamkhibani masida karimata arun athup leitana yamna transparent oiba thong ching ado aikhoi punamang uri aduga masi ona tainabada wafam asi pusalaklaga bavlu bu maran sina honari basa aikhoina yaba ngamloi eba miyamnasu khangbiyu wakhan khanbagi thongna faubadi leibiyu loinana case asi matangda state home department na case asi gi present status nyamda sengdopham thui ngasi manipuda losanban leitana thokliba lan asida cookie dagi bablu loitongbam achowa chempam lowi sel gi transaction towi ka haina miteli punna hairi basa kayam chumlabage kari praman leirabage madugi proof puthopi madu natrabadi miyamda arama paw santokpani hairuidabagi maram leiti karigumba babulu loitongbamna lalamnagadi legal gi oiba thodang chatuna marangi matung ina cherak phanganbada akayab leiti madudi natadana mob justice oina migi imung manungda threat towa amadi public platform da tholakpa yaroi haiba akanaba wafamsing thamliba ikoina condemn towi thongasi rule of law chatliba state government asina yengsinbiyu ngasi thokliba lal asida aikoina aikoi idea of manipuragi yengba changi maramdi thokliba lal asida maitai sina cookie tumna hatpa ngamloi amadi cookie singna maitai tumna hatpa ngamloi aduna karamba cookie ga ꯑꯩꯈꯣꯏꯒ ꯃꯨꯛꯅꯒꯗꯒꯦ ꯀꯔꯝꯕ ꯀꯨꯀꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯇꯨꯡ ꯀꯣꯏꯅ ꯂꯩꯃꯤꯟꯅꯍꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯔꯦ JCILPS ꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯁꯨ ꯀꯨꯀꯤ ꯄꯨꯝꯅꯃꯛꯄꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯗꯦ 1951 ꯒꯤ ꯃꯃꯥꯡꯒꯤ ꯀꯨꯀꯤꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏ ꯌꯥꯎꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯈꯛꯇꯅ ꯊꯣꯛꯍꯟꯕꯅꯤ lamdam asida yelhongngaiꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯅꯠꯇꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯇꯥꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗ ꯕꯕꯂꯨꯅ ꯀꯔꯤ ꯑꯦꯟꯇꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯚꯥꯞꯅ ꯁꯥꯔꯒ ꯍꯥꯏꯅꯒꯨꯝꯁꯤ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁꯇꯨ ꯊꯧꯅꯥ ꯂꯩꯅ ꯃꯤꯌꯥꯝꯗ ꯊꯝꯁꯤ ꯂꯨꯞ 13 ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯃꯈꯥ ꯇꯥꯅ ꯊꯝꯂꯤ ꯃꯗꯨꯗꯤ ꯍꯩꯕ ꯍꯩꯇꯕ ꯇꯣꯛꯊꯣꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯨ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯤꯐꯦꯟꯗꯔ ꯕꯕꯂꯨ ꯂꯣꯏꯇꯣꯡꯕꯝ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯩꯇꯩ ꯂꯤꯄꯨꯟ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯒꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯀꯅꯥꯅ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛ ꯎꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇꯪ ꯍꯪꯒꯠꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯅꯥꯅ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕꯅꯣ ꯀꯅꯥꯅ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯦꯞꯄꯤꯒꯅꯤ ꯊꯦꯡꯅꯔꯤꯕ ꯏꯁꯨ ꯑꯁꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯑꯃꯁꯨꯡ ꯆꯤꯡꯇꯝ ꯗꯤꯚꯥꯏꯗ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯃꯩꯇꯩ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯇꯩꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯅꯕ ꯑꯔꯣꯝꯕ ꯊꯧꯁꯤꯜ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯍꯪꯂꯛꯂꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯃꯥꯡ ꯊꯛꯀꯤ ꯑꯃꯗꯤ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅ ꯆꯨꯝꯃꯤꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯌꯦꯡꯕꯁꯨ ꯃꯊꯧ ꯇꯥꯏ ꯑꯆꯨꯝ ꯑꯔꯥꯟ proof evidence maral seribadina puthuru haibo phapsu yauribani adugo manipurgi damak akhoi punna leminabadi mathau ta dabra haibisi maitai di oiraga maitai ge mayokta koki jinga pullaga tabak tawminaba mioi kharagi matakta akoina tawdnaba section warol akoina thamjabani bablu loitongbam hairu nupa se hana mamangdaju akoina maitai pungi saitagi magasi akoina koki ga pullaga aduga akoigi mapandagi changai illegal immigrant Myanmar dagi changai mayamse illegal immigrant mayamse shelter piba aduga makoida support tawbagi damakta akoina public government da mak asi akoina makata na thokna ba hana mamang jo akoina thingba thangre adagi si lona na mahana akoigi PDF ki women wing commander ama mahana lan mamangda manipur akoigi imphal sida thamaga tangkumapan me ki tangkumapan bo akoigi mafam sidagi monitor tawaga mana control adi lan thongai akoigi laiba lalongjing je mana akoigi imphal mayon sida haibanu bi meri maya haibanu akoigi illegal immigrant PDF ki women wing ki commander sina sida mafam sida laiga monitor tawaga mana ada akoigi guide control sidagi mafam imphal sidagi tawaga lairame oina magonda paisa kya case ona bi khangre adu duga haiba bablu loitong hai misaka sidia koina cookie lagi paisa kya lai kya chaki aduga
ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯤ ꯀꯅꯥꯗꯒꯤ ꯄꯩꯁꯥ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯏꯟ ꯗꯤꯇꯦꯜꯁ ꯑꯩꯈꯣꯏꯗ ꯔꯦꯀꯣꯔꯗ ꯂꯣꯏꯅꯃꯛ ꯂꯩ ꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯣꯡꯗꯣꯔꯛꯈꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯕꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯣ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯍꯌꯦꯡ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯃꯤꯁꯤꯡꯗꯣ ꯗꯤꯇꯦꯜꯁꯇ ꯂꯣꯏꯅꯃꯛ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤꯅ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯑꯐꯕꯇꯒꯤ ꯗꯥꯏꯇꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯉꯝꯃꯔꯣꯏꯅ ꯃꯌꯥꯝ ꯍꯥꯏꯖꯔꯤ ꯑꯗꯨꯒ